ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯔꯤ ꯈꯣꯏꯒꯤꯗꯤ ꯅꯤꯡꯉꯣꯜ ꯌꯥꯎꯗꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯂꯥꯡꯅꯗ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛꯇꯤ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯇꯔꯥꯝꯅ ꯅꯣꯛꯃꯤꯟꯅꯕ, ꯂꯩꯖꯕ ꯈꯨꯗꯣꯜ ꯇꯧꯖꯕ ꯑꯗꯨꯕꯨꯅꯤ ꯉꯥꯏꯖꯕ꯫ ꯔꯣꯃꯤꯇꯥꯅ, "ꯃꯧ ꯑꯇꯣꯝꯕꯤ, ꯇꯥꯕ꯭ꯔꯣ? ꯑꯝꯇ ꯂꯥꯎ ꯁꯤꯗ." "ꯏꯆꯦ, ꯏꯃꯥꯅ ꯀꯧꯔꯦ, ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯀꯣ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ." ꯊꯦꯝꯕꯤꯁꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ?" ꯔꯣꯃꯤꯇꯥ ꯏꯜꯂꯤꯕ ꯐꯤꯗꯨ ꯁꯦꯝꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯍꯣꯔꯦꯟ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯅꯄꯥꯅ ꯂꯧꯈꯠꯀꯅꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯅꯤꯒ ꯍꯥꯏꯗꯣ ꯅꯣꯏꯅ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯇꯝꯖꯔꯣ ꯍꯥꯏꯌꯨ꯫ ꯉꯥꯏꯈꯣ, ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣꯗ ꯅꯪ ꯅꯄꯥ ꯃꯁꯥ ꯉꯝꯗꯦ, ꯃꯇꯝ ꯈꯔ ꯂꯩꯔꯛꯀꯅꯤꯅ ꯍꯥꯏꯌꯨ꯫ ꯑꯩꯅꯁꯨ ꯌꯥꯔꯦꯅ ꯍꯥꯏꯌꯨ꯫ ꯑꯩꯅꯁꯨꯅꯦ ꯃꯉꯣꯟꯗ ꯍꯥꯏꯒꯦ." ꯊꯦꯝꯕꯤꯒꯤ ꯀꯣꯛꯊꯛꯇ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯃꯄꯤ ꯏꯔꯥꯆꯦꯟ ꯈꯣꯟꯖꯦꯜ ꯅꯤꯛꯅ, "ꯏꯃꯥ, ꯑꯩꯅ ꯍꯥꯏꯁꯦ ꯇꯧ, ꯋꯥ ꯃꯈꯥ ꯇꯥꯅꯨꯀꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯥꯛ 10 ꯄꯤꯅꯤ, ꯑꯗꯨꯅꯅꯦ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯧ꯫ ꯑꯩꯁꯨ ꯏꯁꯨ ꯎꯗꯕ ꯌꯥꯗꯦꯅꯦ꯫ ꯏꯆꯥ ꯅꯍꯥꯅꯤ, ꯃꯁꯥꯁꯨ MCSꯅꯤ꯫ ꯃꯃꯥ ꯑꯩꯅ ꯏꯃꯧ ꯃꯇꯤꯛ ꯆꯥꯕꯤ, ꯏꯁꯨ ꯄꯤꯕ ꯉꯝꯒꯗꯕꯤ ꯑꯃꯕꯨ ꯊꯤꯒꯅꯤ꯫ ꯃꯥꯁꯨ ꯃꯌꯥꯝꯕ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯔꯨꯅꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯈꯪꯂꯦꯗꯅ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯥꯔꯦ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯥꯕꯅ ꯔꯦꯁꯃꯤꯕꯨ ꯊꯤꯟꯕꯤꯔꯦ, ꯔꯣꯃꯤꯇꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯤꯟꯕꯤꯔꯦ꯫ ꯃꯌꯥꯝꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯕꯗꯨ ꯊꯦꯝꯕꯤꯗꯤ ꯃꯐꯤ ꯃꯔꯣꯟ ꯐꯥꯎ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯄꯥꯔꯤꯅ ꯊꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯜꯂꯛꯏ, "ꯊꯣꯏ, ꯅꯪꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯕꯣ, ꯑꯣꯔꯦꯟꯖ ꯉꯥꯛꯇ ꯁꯨꯠꯀ ꯇꯧꯗꯅ." ꯊꯦꯝꯕꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯎꯈꯤꯅꯤ ꯈꯟꯗꯨꯅ ꯄꯥꯈꯠꯆꯩ꯫ ꯄꯥꯔꯤꯁꯨ ꯊꯦꯝꯕꯤꯒꯤ ꯃꯑꯣꯡꯗꯨ ꯆꯤꯡꯅꯕ ꯄꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯒ ꯌꯦꯡꯏ꯫ "ꯊꯣꯏ." ꯊꯦꯝꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯄꯥꯔꯤꯅ, "ꯀꯩꯗꯧꯔꯒꯦ? ꯗꯗꯥꯗ ꯐꯖꯅ ꯍꯥꯏꯌꯨ." "ꯗꯥ, ꯑꯩꯁꯦ ꯃꯤ ꯑꯣꯏꯅ ꯍꯤꯡꯉꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤꯀꯣ." ꯄꯥꯔꯤꯁꯨ ꯊꯦꯝꯕꯤꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ꯫ "ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯒꯦ? ꯏꯃꯥꯅ ꯈꯔ ꯉꯥꯡꯕꯒꯤ ꯅꯪ ꯋꯥꯔꯧꯔꯤꯔꯣ? ꯀꯩꯝꯇ ꯈꯟꯒꯅꯨ, ꯗꯗꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯊꯦꯡꯉꯦ, ꯂꯣꯏꯁꯤꯟꯖꯔꯨꯔꯣ, ꯆꯠꯂꯣ." ꯊꯦꯝꯕꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯄꯥꯔꯤꯁꯨ ꯊꯦꯝꯕꯤꯕꯨ ꯊꯤꯜꯂꯛꯏ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯊꯦꯡꯅ ꯂꯧꯕ ꯂꯥꯛꯎꯔꯣ, ꯉꯟꯅ ꯂꯧꯕ ꯂꯥꯛꯎꯔꯥ?" ꯊꯦꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, "ꯗꯥ, ꯑꯩ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯍꯧꯔꯒꯦ." "ꯑꯦ, ꯀꯩꯒꯤ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" "ꯄꯥꯕꯨꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯌꯦ꯫ ꯑꯩꯈꯣꯏ ꯑꯟꯖꯂꯤꯁꯨ ꯑꯉꯥꯡꯅꯤꯅ ꯁꯦꯟꯅꯕ ꯉꯝꯈꯤꯔꯣꯏ. ꯑꯩꯅ ꯏꯃꯥꯗꯁꯨ ꯍꯥꯏꯔꯝꯂꯕꯅꯦ, ꯏꯃꯥꯅꯁꯨ ꯌꯥꯔꯛꯑꯦ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯂꯩꯕ ꯇꯥꯕꯅꯤ." ꯄꯥꯔꯤꯅ ꯊꯦꯝꯕꯤꯗ ꯂꯨꯄꯥ 10,000 ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ "ꯀꯩꯒꯤꯅꯣꯗ? ꯃꯇꯝ ꯈꯔ ꯂꯩꯗꯣꯏꯅꯤꯅ ꯑꯗꯨꯅ ꯈꯔ ꯁꯤꯖꯤꯟꯅꯔꯣ. ꯐꯔꯦ ꯐꯔꯦ, ꯆꯪꯉꯨꯀꯣ, ꯑꯩꯁꯨ ꯆꯠꯂꯒꯦ." ꯄꯥꯔꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ꯫ ꯊꯦꯝꯕꯤꯗꯤ ꯄꯥꯔꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯤ꯫ "ꯗꯥ, ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕ꯭ꯔꯣ? ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯗꯥ?" ꯊꯦꯝꯕꯤꯁꯨ ꯃꯄꯤ ꯇꯩꯊꯣꯛꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯁꯈꯤꯅ ꯊꯦꯝꯕꯤꯕꯨ ꯀꯧꯔꯛꯏ꯫ "ꯊꯦꯝꯕꯤ." "ꯑꯦ, ꯃꯕꯣꯛ, ꯎꯗ ꯀꯨꯏꯔꯦ, ꯅꯨꯡꯉꯥꯏꯔꯤꯕꯣ?" "ꯅꯨꯡꯉꯥꯏꯔꯤꯌꯦ, ꯏꯆꯥꯗꯤ ꯀꯔꯝ ꯇꯧꯔꯤ?" "ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯕꯣꯛ." "ꯐꯔꯦ ꯐꯔꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯍꯧꯗ꯭ꯔꯦ, ꯅꯥꯗ ꯌꯦꯛꯇꯅ ꯐꯖꯅ ꯂꯩꯌꯨ꯫ ꯃꯕꯣꯛꯁꯨꯅꯦ ꯅꯆꯦꯁꯤꯡ ꯆꯥꯛ ꯀꯧꯔꯤꯌꯦ, ꯃꯕꯣꯛ ꯆꯠꯂꯒꯦꯀꯣ." "ꯍꯣꯏ ꯃꯕꯣꯛ." ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕꯗ ꯉꯁꯤ ꯎꯖꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯤ ꯃꯆꯦꯕꯨ ꯂꯦꯝꯕ ꯊꯣꯏꯅ꯫ ꯃꯆꯦ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯎꯔꯦ ꯃꯆꯦ ꯂꯦꯞꯄꯒ ꯂꯩꯕꯗꯨ꯫ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯃꯆꯦꯕꯨ ꯀꯧꯔꯛꯏ꯫ "ꯆꯦꯆꯦ." ꯊꯦꯝꯕꯤꯁꯨ ꯌꯦꯡꯈꯠꯂꯛꯏ, ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯆꯦꯒꯤ ꯊꯣꯏ." ꯂꯦꯝꯕ ꯊꯣꯏ ꯆꯦꯆꯦ ꯍꯥꯏꯅ ꯀꯧꯔꯒ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯥꯀꯜꯂꯣꯝꯗꯒꯤ ꯚꯦꯟ ꯑꯃ ꯊꯧꯔꯛꯇꯨꯅ ꯂꯦꯝꯕ ꯊꯣꯏꯕꯨ ꯊꯣꯝꯈꯤ꯫ ꯚꯦꯟ ꯑꯗꯨꯒꯤ ꯃꯤꯗꯨꯁꯨ ꯄꯥꯈꯠꯄꯅ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯦꯝꯕꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯕꯥꯁꯀꯦꯠ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯊꯣꯏ, ꯊꯣꯏ, ꯁꯦ ꯍꯧꯒꯠꯂꯣ, ꯆꯤꯆꯦꯅ ꯀꯧꯕꯁꯦ ꯇꯥꯗ꯭ꯔꯕꯣ? ꯁꯦ ꯍꯧꯒꯠꯂꯣ."
ꯊꯦꯝꯕꯤ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯑꯗ꯭ꯋꯥꯏꯗ ꯆꯠꯅꯔꯝꯕ ꯃꯤꯁꯨ ꯑꯣꯝꯁꯤꯜꯂꯛꯂꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯗꯣꯛꯇꯔꯗ ꯄꯨꯕꯤꯕꯒꯤ ꯃꯍꯨꯠꯇ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯌꯥ ꯅꯝꯗꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯦ꯫ ꯊꯦꯝꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ, "ꯊꯣꯏ, ꯍꯧꯒꯠꯂꯣ! ꯆꯤꯆꯦ ꯂꯥꯛꯑꯕꯅꯦ! ꯅꯪ ꯆꯤꯆꯦꯕꯨ ꯀꯩꯁꯨꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯁꯦ ꯍꯧꯒꯠꯂꯣ! ꯊꯣꯏ, ꯁꯦ ꯅꯪ ꯆꯤꯆꯦꯅ ꯀꯧꯕꯁꯦ ꯇꯥꯗ꯭ꯔꯕꯣ? ꯁꯦ ꯍꯧꯒꯠꯂꯣ ꯁꯦ!" ꯂꯦꯝꯕ ꯊꯣꯏꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯀꯧꯔꯛꯏ꯫ "ꯆꯤꯆꯦ." ꯆꯦꯆꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯃꯆꯦꯗ ꯃꯔꯧ ꯂꯩꯕ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝꯂꯒ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯦ꯫ ꯊꯦꯝꯕꯤ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯧꯄ꯭ꯋꯥꯒꯤ ꯃꯃꯤꯠꯇ ꯅꯥꯟꯊꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ "ꯊꯣꯏ, ꯍꯧꯒꯠꯂꯣ! ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ! ꯏꯆꯦꯅ ꯍꯥꯎꯕꯤ ꯃꯌꯥꯝ ꯄꯨꯔꯛꯏꯁꯦ! ꯁꯦ ꯍꯧꯒꯠꯂꯣ! ꯆꯤꯆꯦꯅ ꯅꯪꯕꯨ ꯆꯥꯛ ꯏꯟꯕꯤꯗꯣꯏꯅꯦ! ꯅꯪ ꯏꯆꯦꯗ ꯗꯈꯤꯅꯥ ꯄꯤꯗꯣꯏꯅꯦ ꯍꯥꯏꯔꯝꯗꯥꯏꯅꯦ! ꯁꯦ ꯍꯧꯒꯠꯂꯣ ꯊꯣꯏ! ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ! ꯁꯦ ꯍꯧꯒꯠꯂꯣ! ꯁꯦ ꯍꯧꯒꯠꯂꯣ!" ꯏꯕꯣꯍꯜꯒ ꯑꯟꯖꯂꯤꯒꯁꯨ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯕꯣꯍꯜ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯏꯄꯥꯒꯤ ꯁꯅꯥ, ꯀꯩꯅꯣ ꯏꯆꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯪ ꯅꯆꯦ ꯂꯥꯛꯀꯅꯤꯅ ꯉꯔꯥꯡꯗꯒꯤ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯆꯤꯆꯦ ꯂꯥꯛꯏꯁꯦ! ꯁꯦ ꯍꯧꯒꯠꯂꯣ ꯏꯆꯥ ꯊꯣꯏ!" ꯊꯦꯝꯕꯤ ꯃꯈꯣꯜꯗꯨ ꯁꯤꯔꯦ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯏ꯫ "ꯆꯤꯆꯦꯒꯤ ꯊꯣꯏ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯅꯪ ꯏꯆꯦꯕꯨ ꯌꯥꯝ ꯋꯥꯔꯧꯔꯕ꯭ꯔꯣ ꯊꯣꯏ? ꯍꯧꯒꯠꯂꯣ ꯁꯦ! ꯆꯤꯆꯦ ꯂꯥꯛꯑꯦ, ꯍꯧꯒꯠꯂꯣ! ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯊꯣꯏ!" ꯊꯦꯝꯕꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯕꯥꯁꯀꯦꯠꯇꯨꯗ ꯌꯥꯎꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡꯗꯨ ꯂꯧꯔꯨꯔꯒ ꯄꯨꯔꯛꯏ꯫ ꯊꯦꯝꯕꯤ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯁꯝ ꯃꯅꯥꯒꯗꯨ ꯐꯥꯔꯒ ꯏꯜꯂꯤꯕ ꯐꯤꯗꯨ ꯐꯥꯎꯕ ꯁꯨꯞꯇ꯭ꯔꯦꯛ ꯅꯥꯇ꯭ꯔꯦꯛ ꯇꯥꯔꯦ꯫ "ꯆꯦ ꯊꯣꯏ, ꯏꯆꯦꯅ ꯅꯪꯒ ꯆꯦꯇꯣꯟꯒ ꯆꯥꯅꯕꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯏꯟꯕꯤꯌꯨꯔꯥ? ꯏꯟꯕꯤꯌꯨꯔꯣ? ꯆꯤꯆꯦ ꯂꯧꯔꯣ? ꯆꯤꯆꯦ ꯂꯧꯔꯕ? ꯆꯦ ꯊꯣꯏ, ꯈꯨꯝꯃꯣ ꯍꯥꯏꯕꯅꯦ! ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯀꯧꯔꯒ ꯅꯪꯅ ꯈꯨꯝꯗ꯭ꯔꯤꯗꯣ? ꯅꯪ ꯏꯆꯦꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯁꯦ ꯍꯧꯒꯠꯂꯣ! ꯍꯧꯒꯠꯂꯣ!" ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯊꯦꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ "ꯕꯦꯝꯃ, ꯇꯣꯛꯑꯁꯦ. ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯂꯝꯕꯅꯅꯤ꯫ ꯅꯤꯡꯉꯣꯜꯒꯤ ꯅꯨꯡꯉꯥꯏꯔꯕ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯍꯔꯥꯎ ꯇꯔꯥꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯇꯝꯂꯝꯗ꯭ꯔꯦ꯫ ꯐꯔꯦꯁꯦ, ꯀꯞꯄꯅꯨꯁꯦ. ꯅꯨꯄꯥ ꯃꯆꯥꯁꯦ ꯄꯣꯂꯣꯏꯅꯕ ꯇꯧꯁꯤ." ꯑꯁꯨꯝꯅ ꯄꯣꯂꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕ ꯊꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯔꯛꯂꯦ꯫ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯑꯃ ꯁꯤꯕꯗ ꯇꯧꯒꯗꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯩ ꯊꯥꯒꯦ ꯇꯧꯕꯗ ꯊꯦꯝꯕꯤꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯏ꯫ "ꯌꯥꯔꯣꯏꯌꯦ! ꯑꯩꯒꯤ ꯊꯣꯏ ꯃꯩ ꯊꯥꯕ ꯌꯥꯔꯣꯏꯌꯦ! ꯑꯩꯒꯤ ꯊꯣꯏ ꯃꯩ ꯊꯥꯕ ꯌꯥꯔꯣꯏꯌꯦ! ꯏꯆꯦꯒꯤ ꯊꯣꯏ, ꯆꯦ ꯌꯥꯝ ꯋꯥꯔꯦ! ꯅꯪ ꯆꯦꯅ ꯀꯧꯕꯁꯦ ꯑꯝꯇꯗꯤ ꯈꯨꯝꯃꯣ! ꯌꯥꯔꯣꯏꯌꯦ! ꯅꯣꯏ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯃꯩ ꯊꯥꯕ ꯌꯥꯔꯣꯏꯌꯦ! ꯊꯣꯏ ꯍꯧꯒꯠꯂꯣ ꯁꯦ! ꯅꯪ ꯆꯤꯆꯦꯅ ꯀꯧꯕꯁꯦ ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ? ꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣ! ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ! ꯁꯦ ꯍꯧꯒꯠꯂꯣ!" ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯂꯛꯇꯨꯅ ꯊꯦꯝꯕꯤꯕꯨ ꯆꯤꯡꯊꯣꯛꯏ꯫ ꯂꯦꯝꯕ ꯊꯣꯏꯁꯨ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯊꯦꯝꯕꯤ ꯇꯁꯦꯡꯅ ꯃꯈꯣꯜꯗꯨ ꯊꯣꯛꯇ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯩꯆꯥꯛꯅ ꯍꯦꯟꯃꯟꯈꯤꯕꯅ ꯄꯥꯡꯒꯜ ꯊꯣꯛꯅ ꯀꯧꯏ꯫ "ꯆꯦꯒꯤ ꯊꯣꯏ! ꯆꯦꯒꯤ ꯊꯣꯏ!" ꯊꯦꯝꯕꯤ ꯀꯞꯃꯟꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕ ꯊꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯔꯣꯝꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯦꯝꯕꯤꯁꯨ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯅ ꯂꯩꯔꯦ꯫ ꯄꯥꯔꯤꯁꯨ ꯂꯩꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯃꯃꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯤ꯫
ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯃꯗꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯔꯥꯖꯦꯁꯁꯨ ꯊꯦꯝꯕꯤ ꯃꯄꯥꯝꯗ ꯂꯩ ꯈꯪꯕꯗꯒꯤ ꯃꯥꯁꯨ ꯊꯦꯝꯕꯤꯕꯨ ꯂꯨꯝꯕ ꯍꯧꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯦꯝꯕꯤꯗꯨ ꯁꯈꯤꯒꯤ ꯍꯣꯇꯦꯜꯗ ꯂꯥꯛꯏ꯫ ꯃꯕꯣꯛ, ꯍꯩꯃꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯀꯩ ꯍꯥꯏꯒꯦ ꯃꯕꯣꯛ? ꯃꯕꯣꯛꯅ ꯑꯩꯕꯨ ꯀꯧꯕꯕꯨ? ꯀꯩꯝ ꯂꯩꯇꯦꯗ, ꯏꯆꯥꯅ ꯅꯍꯥꯟꯋꯥꯏ ꯂꯥꯛꯑꯒ ꯃꯕꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯁꯨꯝ ꯃꯕꯣꯛꯅ ꯅꯪꯕꯨ ꯀꯧꯔꯛꯄꯅꯤ꯫ ꯃꯕꯣꯛ, ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯅꯨꯡꯉꯥꯏꯕꯒꯤ ꯁꯔꯨꯛ ꯇꯝꯂꯝꯗ꯭ꯔꯦ꯫ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯏꯆꯥꯁꯤꯗꯤ, ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯅꯣꯏ ꯑꯥ ꯌꯨꯝꯒꯤ ꯃꯤꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯃꯕꯣꯛ, ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯋꯥꯗꯨꯅ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯅꯤ꯫ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯌꯥꯎ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ꯫ ꯏꯃꯥꯅꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯅꯤ ꯂꯥꯛꯑꯅꯨ ꯍꯥꯏꯔꯛꯑꯦ꯫ ꯗꯗꯥꯗꯤ ꯈꯪꯗ꯭ꯔꯦ, ꯑꯩꯅ ꯑꯩꯈꯣꯏ ꯊꯣꯏꯒꯤ ꯃꯇꯥꯡꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯅꯦꯝ ꯑꯣꯏꯕꯤꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅꯕꯨ ꯈꯣꯏꯗꯥꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯇꯥꯊꯤ ꯇꯥꯊꯤ ꯇꯧꯏ꯫ ꯃꯕꯣꯛꯀꯨꯝꯕꯤ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯔꯗꯤ ꯂꯥꯏꯔꯕꯤ ꯑꯩꯈꯣꯏꯒꯨꯝꯕꯤꯁꯦ ꯍꯤꯡꯕꯗ ꯁꯤꯕ ꯇꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯦꯝ ꯏꯀꯨꯅ ꯐꯠꯇ꯭ꯔꯕꯗꯤ ꯁꯤꯕ ꯀꯤꯗꯦ꯫ ꯐꯔꯦꯁꯦ, ꯃꯇꯝ ꯈꯔ ꯂꯩꯔꯣ, ꯃꯈꯣꯏꯁꯨ ꯑꯇꯣꯝꯕꯤ ꯊꯤꯈ꯭ꯔꯒꯅꯦ ꯏꯖꯠ ꯗꯥꯕꯤ ꯂꯧꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯏꯆꯥꯁꯤꯗꯤ꯫ ꯑꯩ ꯑꯗꯨꯝꯕꯗꯤ ꯄꯥꯝꯗꯦꯗ ꯃꯕꯣꯛ, ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯀꯩꯒꯤ ꯏꯖꯠ ꯗꯥꯕꯤ ꯂꯧꯗꯣꯏꯅꯣ? ꯑꯗꯣ ꯃꯕꯣꯛ, ꯑꯩꯈꯣꯏ ꯑꯟꯖꯂꯤꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ, ꯄꯥꯕꯨꯡꯁꯨ ꯊꯕꯛ ꯆꯠꯈꯤ, ꯌꯦꯡꯕꯤꯗ꯭ꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯑꯩꯅ ꯅꯪ ꯀꯧꯔꯤꯁꯦ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯅꯃꯥꯇꯣꯟꯗꯣ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅꯦ꯫ ꯍꯥ? ꯀꯔꯝ ꯀꯥꯟꯗ? ꯀꯅꯥꯅꯣꯃꯅ ꯂꯧꯊꯣꯛꯄ ꯃꯥꯜꯂꯤ, ꯉꯔꯥꯡ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏ꯫ ꯅꯪꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯝꯃꯤꯗꯨꯅꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯝꯈꯤꯔꯣꯏ꯫ ꯍꯧꯖꯤꯛꯅꯦ ꯀꯥꯏꯗ ꯂꯩꯒꯦ ꯈꯪꯗꯦ, ꯑꯗꯨꯅ ꯅꯪ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯍꯣꯏ ꯃꯕꯣꯛ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ ꯑꯗꯨꯗꯤ꯫ ꯁꯣꯝꯗꯅ ꯔꯣꯃꯤꯇꯥꯅ, ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯦ, ꯅꯃꯥ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯅꯪꯅ ꯍꯤꯛꯇꯣꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ? ꯏꯃꯥ, ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯏꯆꯥ ꯌꯥꯎꯗ꯭ꯔꯗꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯇꯥꯃꯣꯆꯧꯁꯨ ꯇꯌꯥꯏꯁꯨ ꯂꯩꯔꯤꯗꯅ꯫ ꯃꯣꯏ ꯂꯩꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯅꯆꯥ ꯑꯁꯦꯡꯕ ꯍꯥꯏꯕꯗꯣ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯣ? ꯍꯥ? ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯣ? ꯏꯃꯥ, ꯇꯥꯃꯣꯆꯧꯒꯤ ꯏꯆꯥꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤ, ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯈꯦꯠꯅꯕ ꯂꯩꯗꯣꯔꯤꯒꯦ? ꯍꯩ, ꯅꯪꯒꯤ ꯄꯣꯛꯆꯕ ꯅꯆꯥꯒ ꯅꯌꯥꯝꯕꯁꯤꯡꯁꯤꯒꯤ ꯃꯆꯥꯒ ꯃꯥꯟꯅꯔꯣꯏꯅꯦ, ꯈꯦꯠꯅꯔꯛꯀꯅꯤꯅꯦ ꯅꯪꯕꯣ꯫ ꯍꯌꯦꯡ ꯅꯪ ꯇꯨꯡꯗ ꯅꯤꯡꯉꯝꯃꯛꯑꯣꯏ꯫ ꯀꯩꯗꯧꯕꯒꯤ ꯈꯦꯠꯅꯗꯣꯔꯤꯒꯦ ꯏꯃꯥ? ꯇꯥꯃꯣꯆꯧ ꯏꯇꯩꯃ ꯑꯁꯨꯛ ꯌꯥꯝ ꯐꯔꯤꯁꯤꯗꯤ꯫ ꯃꯗꯨꯗ ꯈꯦꯠꯅꯕ ꯊꯝꯂꯤꯕꯗꯣ ꯃꯆꯤꯟ ꯃꯄꯥꯕꯨ ꯌꯦꯡꯊꯤꯕ ꯊꯝꯕ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯅꯤ꯫ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤ ꯈꯛꯇꯅ ꯈꯦꯠꯅꯕ ꯊꯤꯕꯅꯤ꯫ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦꯀꯣ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯈ꯭ꯔꯕꯅꯤ꯫ ꯃꯤꯍꯥꯠꯄꯤ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥꯗꯣ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯏꯃꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏꯌꯦ꯫ ꯏꯃꯥꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯕ ꯌꯥꯗ꯭ꯔꯒꯅ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯣꯏ꯫ ꯌꯥꯋꯣꯡ ꯏꯟꯒꯦ, ꯂꯤꯟꯍꯨ ꯄꯨꯕꯤ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯃꯤꯇꯥ ꯀꯟꯅ ꯁꯥꯎꯔꯪꯅꯅ, ꯐꯩ ꯐꯩ, ꯅꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯂꯤꯟꯍꯨ ꯄꯨꯕꯤ ꯍꯥꯏꯕ ꯉꯝꯂꯕꯅꯤꯅꯦ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠꯇ ꯊꯤꯅ ꯌꯦꯡꯉꯨ ꯅꯪ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯏꯕꯣꯍꯜꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯦꯝꯕꯤꯁꯨ ꯂꯥꯏꯗꯨꯛ ꯊꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟꯗꯒꯤ ꯀꯦꯟꯗꯜ ꯑꯃꯗꯤ ꯙꯨꯛꯁꯤꯡ ꯂꯩꯕ ꯆꯠꯂꯝꯃꯤ꯫ ꯏꯕꯣꯍꯜꯅ, ꯕꯦꯃꯥ, ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯂꯝꯂꯕꯣ? ꯍꯣꯏ ꯕꯕꯥ, ꯂꯨꯝꯃꯒ ꯊꯝꯃꯝꯃꯕꯅꯦ꯫ ꯍꯩꯃꯥ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣꯅꯦ? ꯙꯨꯛꯀ ꯀꯦꯟꯗꯜꯒ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯕꯕꯥ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯂꯩꯔꯨꯔꯣ꯫ ꯊꯦꯝꯕꯤꯅ ꯊꯣꯛꯂꯛꯄꯗ ꯔꯥꯖꯦꯁꯁꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯤꯁꯨ ꯔꯥꯖꯦꯁꯄꯨ ꯎꯕꯗ ꯊꯩꯔꯒ ꯆꯠꯂꯤ꯫ ꯊꯦꯝꯕꯤ, ꯉꯥꯏꯈꯣ꯫ ꯀꯩꯅꯣ? ꯑꯩ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤꯌꯦ꯫ ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯦ, ꯌꯨꯝꯅꯥꯛ ꯍꯣꯡꯂꯕꯤꯅꯤ꯫ ꯑꯩꯁꯦ ꯃꯧꯅꯦ ꯃꯧ꯫ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯔꯛꯀꯅꯨ, ꯂꯩꯀꯥꯏꯅ ꯎꯔꯒ ꯐꯖꯗꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ꯫ ꯑꯩ ꯉꯁꯤꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯗ꯭ꯔꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫
ꯃꯗꯣ ꯃꯇꯝ ꯑꯃꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯑꯩꯁꯦ ꯃꯧ ꯑꯣꯏꯔꯕꯅꯤ ꯄ꯭ꯔꯤꯇꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯂꯥꯏꯔꯔꯦ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯈꯜꯂꯤꯗꯣ ꯂꯥꯜꯂꯦ ꯊꯦꯝꯕꯤ ꯑꯩꯗꯤ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯛꯀꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯁꯥ ꯉꯥꯅ ꯐꯥꯎꯕ ꯈꯜꯂꯝꯃꯣꯏ ꯑꯩ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯒ ꯌꯨꯝꯁꯤꯗ ꯂꯩꯕ ꯅꯠꯇꯦ ꯏꯄ꯭ꯋꯥ ꯁꯤꯕꯒꯤꯗꯃꯛꯇ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯄꯅꯤ ꯊꯦꯝꯕꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯗꯨꯀꯥꯟꯗ ꯂꯥꯛꯏ ꯏꯅꯦ ꯗꯨꯛꯀ ꯀꯦꯟꯗꯜꯒ ꯄꯤꯌꯨꯕ ꯏꯕꯦꯝꯃ ꯁꯦꯜ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕꯣ ꯍꯥꯟꯅꯒꯤ ꯁꯣꯠꯈꯤꯕ ꯁꯦꯜꯁꯨ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤ ꯑꯊꯨꯕꯗ ꯑꯩ ꯄꯤꯅꯕ ꯍꯣꯠꯅꯖꯒꯦ ꯏꯅꯦ ꯉꯁꯤꯒꯤꯗꯤ ꯇꯨꯛ ꯂꯩꯍꯧꯗ꯭ꯔꯦ ꯕꯕꯥꯁꯨ ꯊꯕꯛ ꯁꯨꯕꯒꯤ ꯄꯩꯁꯥꯗꯣ ꯍꯥꯡꯆꯤꯠꯀꯨꯝꯕ ꯐꯪꯅꯤ ꯍꯥꯏꯌꯦ ꯌꯥꯔꯔꯣꯏꯕ ꯏꯕꯦꯝꯃ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯗꯗꯤ ꯄꯣꯠ ꯁꯣꯠꯄꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯗꯒꯤꯅꯣꯃ ꯁꯣꯠꯂꯨꯔꯣ ꯊꯦꯝꯕꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈ꯭ꯔꯦ ꯊꯦꯝꯕꯤ ꯆꯠꯈꯤꯕꯒ ꯔꯥꯖꯦꯁ ꯗꯨꯀꯥꯟꯗꯨꯗ ꯆꯪꯂꯛꯏ ꯏꯅꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯔꯝꯃꯤꯅꯣ ꯃꯥꯒꯤꯗꯨꯕꯣ ꯗꯨꯛꯀ ꯀꯦꯟꯗꯜꯒ ꯂꯩꯒꯦꯌꯦ ꯁꯦꯜꯗꯤ ꯌꯥꯎꯔꯛꯇꯅ ꯍꯥꯟꯅ ꯁꯣꯠꯈꯤꯕ ꯁꯦꯜ ꯐꯥꯎꯕ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯒꯤ ꯑꯩꯅ ꯄꯤꯈꯤꯗꯕꯅꯤ ꯏꯅꯦ ꯗꯨꯛꯀ ꯀꯦꯟꯗꯜꯒꯗꯣ ꯂꯨꯄꯥ 200ꯒꯤ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯇꯣꯟꯕ ꯁꯦꯜꯁꯤꯡꯗꯣ ꯀꯌꯥꯅꯣ ꯌꯦꯡꯕꯤꯌꯨ ꯊꯦꯝꯕꯤꯒꯤ ꯁꯛꯐꯝꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯕꯗꯨ ꯏꯕꯣꯍꯜꯅ ꯎꯔꯦ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯄꯤꯔꯛꯇ꯭ꯔꯕꯣ ꯍꯣꯏ ꯕꯕꯥ ꯄꯤꯔꯛꯇ꯭ꯔꯦ ꯏꯄꯥꯁꯨ ꯍꯥꯡꯆꯤꯠꯄꯨꯗꯤ ꯊꯕꯛꯀꯤ ꯄꯩꯁꯥ ꯄꯤꯔꯛꯑꯅꯤ ꯑꯇꯣꯟꯕꯁꯤꯡꯗꯣ ꯁꯤꯡꯊꯣꯛꯈ꯭ꯔꯁꯤ ꯍꯣꯏ ꯕꯕꯥ ꯑꯗꯣ ꯕꯕꯥ ꯋꯥ ꯑꯃ ꯇꯥꯔꯕꯣ ꯀꯩ ꯋꯥꯅꯣꯅꯦ ꯏꯄꯥꯗꯤ ꯇꯥꯗ꯭ꯔꯤꯅꯦ ꯏꯃꯥꯗꯣ ꯖꯦꯜꯗꯒꯤ ꯉꯔꯥꯡ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦ ꯏꯕꯣꯍꯜ ꯉꯛꯅ ꯍꯥ ꯀꯔꯝꯅ ꯀꯅꯥꯅ ꯑꯗꯨꯗꯤ ꯈꯪꯗꯦ ꯕꯕꯥ ꯑꯩꯁꯨ ꯃꯕꯣꯛ ꯁꯈꯤꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯕꯥ ꯋꯥ ꯑꯃ ꯍꯪꯒꯦ ꯍꯪꯉꯣ ꯍꯪꯉꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯃꯄꯨꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕ꯭ꯔꯣ ꯕꯦꯝꯃ ꯅꯨꯄꯥ ꯑꯃꯅ ꯂꯩꯕꯅꯤ ꯅꯍꯥꯅꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯃꯥꯜꯂꯤ ꯃꯥꯅꯅꯤ ꯅꯃꯥꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯁꯤꯟꯕ ꯅꯨꯃꯤꯠꯇꯨꯗ ꯌꯨꯝꯁꯦ ꯅꯨꯄꯥ ꯈꯔꯅ ꯁꯣꯂꯣꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅꯅꯦ ꯌꯨꯝꯁꯦ ꯅꯃꯥꯇꯣꯟꯗꯒꯤ ꯍꯥꯏꯅꯔꯒ ꯂꯩꯕꯅꯤ ꯏꯄꯥꯁꯨ ꯌꯨꯝ ꯌꯣꯟꯕ ꯌꯥꯎꯗꯦ ꯅꯃꯥꯅ ꯍꯥꯏꯔꯒ ꯈꯪꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯄꯥ ꯐꯠꯂꯨꯗ꯭ꯔꯕ ꯅꯃꯥ ꯐꯠꯇꯕꯁꯦ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯝꯕꯅꯤ ꯅꯨꯄꯥꯗꯨꯅ ꯅꯃꯥꯇꯣꯟꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯃꯥꯅ ꯅꯃꯥ ꯐꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯅꯆꯥꯁꯦ ꯂꯧꯈꯠꯄꯤꯌꯨ ꯃꯤꯅ ꯅꯣꯛꯅꯕꯤꯔꯝꯒꯅꯤꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯃꯃꯤꯡꯗꯤ ꯈꯪꯕ꯭ꯔꯣ ꯃꯃꯤꯡ ꯃꯊꯥꯗꯤ ꯏꯄꯥꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯅ ꯃꯇꯦꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯕꯤꯕꯅꯤ ꯏꯄꯥ ꯅꯥꯕꯗꯁꯨ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯗꯨꯅ ꯂꯥꯌꯦꯡꯕꯤꯕꯅꯤ ꯏꯄꯥꯅ ꯃꯉꯣꯟꯗ ꯏꯕꯨꯡꯉꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯍꯦꯟꯗꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯁꯅꯥꯅꯗꯤ ꯅꯨꯄꯥꯗꯨꯗ ꯏꯕꯥꯏ ꯏꯕꯥꯏ ꯑꯗꯨꯝ ꯀꯧꯏ ꯊꯦꯝꯕꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯄꯦꯟꯅ ꯀꯞꯆꯔꯤ ꯏꯕꯣꯍꯜꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯑꯃꯨꯛ ꯀꯞꯄꯤꯁꯤꯅ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯕꯤꯔꯒ ꯑꯩꯅ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗꯕꯒꯤ ꯁꯥꯎꯔꯤ ꯃꯥꯜꯂꯦꯅꯦ ꯊꯦꯝꯕꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ ꯔꯥꯖꯦꯁꯀꯤ ꯃꯤꯅꯣꯛꯇꯨ ꯃꯃꯤꯠꯇ ꯑꯁꯨꯝ ꯎꯔꯛꯏ ꯅꯣꯡꯃꯇ ꯁꯥꯎꯕ ꯎꯈꯤꯗꯕꯅꯤ ꯊꯦꯝꯕꯤ ꯀꯞꯅ ꯀꯞꯅ ꯁꯣꯜꯂꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯡꯕꯤꯔꯤꯕꯁꯦ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕ ꯀꯩꯒꯤꯅꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯦꯝꯕꯤꯅ ꯄ꯭ꯔꯤꯇꯤꯒ ꯔꯥꯖꯦꯁꯀꯅ ꯂꯦꯟꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯡꯁꯤꯗꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯅꯤ ꯃꯄꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏ ꯕꯦꯝꯃ ꯃꯤ ꯂꯥꯛꯏꯅꯦ ꯑꯝꯇ ꯊꯣꯛꯎꯅꯤ ꯅꯪꯕꯣ ꯍꯣꯏ ꯄꯥꯕꯨꯡ ꯊꯦꯝꯕꯤꯁꯨ ꯊꯣꯛꯂꯛꯏ ꯀꯅꯥ ꯁꯤꯁꯦ ꯊꯝꯂꯝꯒꯦ ꯇꯧꯕꯅꯦ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯅꯨꯄꯥꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯆꯦꯔꯪ ꯑꯃꯨꯕꯅ ꯌꯨꯝꯂꯛꯄꯅꯤ ꯊꯦꯝꯕꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕꯗ ꯗꯨꯛꯀ ꯀꯦꯟꯗꯜꯒ ꯑꯣꯏꯔꯝꯃꯤ ꯊꯦꯝꯕꯤ ꯇꯞꯅ
ꯀꯅꯥꯅ ꯄꯤꯔꯛꯂꯤꯕꯅꯣ ꯁꯤꯅ? ꯅꯪꯅ ꯅꯠꯇ꯭ꯔ ꯔꯥꯖꯦꯁ? ꯊꯦꯝꯕꯤ ꯗꯨꯞꯀ ꯀꯦꯟꯗꯜꯒꯗꯨ ꯂꯥꯛꯇꯅ ꯁꯨꯃꯥꯡꯗ ꯂꯪꯊꯣꯛꯈꯤ, ꯑꯗꯨꯒ ꯅꯤꯡꯉꯝꯗꯕꯅ ꯃꯁꯥꯗꯨ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯁꯣꯝꯗꯅ ꯄ꯭ꯔꯤꯇꯤ ꯃꯣꯗꯥ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯁꯛꯂꯒ ꯆꯥꯛ ꯊꯣꯡꯂꯤ, ꯅꯥꯀꯟꯗ ꯇꯦꯜꯍꯩꯕꯁꯨ ꯐꯝꯂꯤ꯫ ꯃꯁꯛ ꯃꯇꯧꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯨꯕ, ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯈꯜꯂꯨꯕ, ꯅꯨꯄꯤ ꯆꯣꯞꯄ ꯑꯣꯏꯔꯝꯕ, ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯜꯍꯧꯗ ꯌꯨꯝ ꯄꯥꯜꯂꯨꯏ, ꯏꯅꯦꯝ ꯏꯀꯨꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯆꯥ ꯑꯣꯏꯔꯝꯃꯤ, ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯂꯨꯞꯂꯨꯕꯅ ꯍꯜꯂꯛꯄꯤ ꯀꯌꯥ ꯑꯣꯏꯍꯜꯂꯦ, ꯂꯨꯈ꯭ꯔꯥꯕꯤ ꯀꯌꯥ ꯑꯣꯏꯍꯜꯂꯦ꯫ ꯇꯦꯜꯍꯩꯕꯁꯨ ꯏꯁꯩꯗꯨ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯍꯩ ꯅꯨꯄꯥꯗ ꯅꯠꯇꯦ ꯅꯨꯄꯤꯁꯨ ꯆꯣꯞꯄꯤ, ꯍꯩ ꯅꯨꯄꯥꯗ ꯅꯠꯇꯦ ꯅꯨꯄꯤꯁꯨ ꯆꯣꯞꯄꯤ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯝꯕ ꯇꯦꯜꯍꯩꯕꯩ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯦ ꯇꯥꯛꯍꯜꯂꯦ ꯏꯅꯦꯝꯄꯣꯛ ꯃꯆꯥꯅ꯫ ꯎꯁꯤꯠꯇ꯭ꯔꯤꯕ? ꯀꯩꯕꯣ? ꯅꯣꯏ ꯅꯇꯨꯗꯣ? ꯏꯇꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ? ꯍꯣ ꯁꯤꯔꯦꯌꯦ! ꯀꯥꯏꯗꯩꯅꯣꯗ, ꯑꯩꯗꯨꯗꯤ ꯁꯣꯅꯣ ꯆꯨꯕ ꯌꯥꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯣꯏꯔꯣꯏꯁꯦ ꯉꯁꯤ ꯅꯪ ꯀꯩꯗꯧꯗꯣꯏꯕ? ꯄ꯭ꯔꯤꯇꯤꯗꯨ ꯊꯥꯡ ꯁꯣꯔꯤꯗꯨꯅ ꯊꯋꯣꯏꯀꯤ ꯈꯨꯗꯣꯝꯕꯤꯗ ꯈꯔ ꯂꯦꯜꯂꯤ꯫ ꯑꯌꯥ, ꯏꯃꯥ! ꯍꯣꯏ ꯏꯃꯥ! ꯑꯩ ꯁꯤꯔꯦ! ꯏꯃꯥ! ꯇꯦꯜꯍꯩꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯀꯦꯁꯣꯔꯤꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ? ꯄ꯭ꯔꯤꯇꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯌꯥꯝꯕꯨꯡꯅ ꯊꯥꯡꯅ ꯂꯦꯜꯂꯤꯕ, ꯏꯃꯥ, ꯇꯨ ꯌꯥꯝꯕꯨꯡꯅ ꯂꯦꯜꯂꯤꯕ꯫ ꯑꯦ ꯃꯆꯤꯟ ꯈꯨꯊꯤꯁꯦ ꯌꯦꯡꯉꯨꯅꯦ! ꯑꯌꯣ ꯏꯃꯥ, ꯇꯨ ꯌꯥꯝꯕꯨꯡꯅ ꯂꯦꯜꯂꯤꯕ꯫ ꯔꯥꯀꯦꯁꯣꯔꯤꯅ ꯇꯦꯜꯍꯩꯕꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ, ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯏꯃꯧꯗ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯍꯤꯗꯥꯛ ꯊꯥꯁꯤ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯆꯥꯛꯁꯤꯗꯤ ꯀꯅꯥꯅ ꯊꯣꯡꯗꯣꯏꯕ? ꯍꯦ ꯑꯆꯣꯞꯄ, ꯆꯥꯛꯇꯣ ꯊꯣꯡꯉꯨ꯫ ꯏꯃꯥꯁꯨ ꯆꯥꯛꯈꯨꯝꯐꯝ ꯊꯥꯔꯤ, ꯆꯥꯛꯇꯣ ꯐꯖꯅ ꯍꯥꯎꯅ ꯊꯨꯝꯅ ꯊꯣꯡꯉꯨꯀꯣ꯫ ꯑꯁ ꯏꯃꯥ, ꯀꯩꯅꯣ? ꯍꯦ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯍꯥ? ꯅꯪꯅ ꯏꯃꯧꯁꯤꯗ ꯊꯥꯡꯅ ꯂꯦꯜꯂꯤ ꯅꯠꯇ꯭ꯔꯣ? ꯆꯥꯛꯇꯣ ꯌꯥꯝ ꯊꯨꯅ ꯊꯣꯡꯉꯨ꯫ ꯕꯦꯝꯃ, ꯂꯥꯛꯑꯣ꯫ ꯄ꯭ꯔꯤꯇꯤꯅ ꯇꯨꯡꯗ ꯂꯩꯊꯣꯛꯂꯒ ꯇꯦꯜꯍꯩꯕꯗ ꯁꯨꯒꯠꯂꯒ, ꯃꯦ! ꯇꯦꯜꯍꯩꯕꯗꯨ ꯇꯦꯡꯀꯣꯠ ꯑꯃꯅ ꯙꯞ ꯇꯧꯒꯦ ꯇꯧꯕꯗ ꯄ꯭ꯔꯤꯇꯤꯗ ꯁꯣꯏꯗꯅ ꯄꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯥ! ꯑꯗꯨ ꯍꯥꯏꯔꯒ ꯋꯥꯟꯊꯈ꯭ꯔꯦ꯫ ꯔꯥꯀꯦꯁꯣꯔꯤ ꯁꯥꯎꯅ, ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯍꯥ? ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯗꯨꯗꯒꯤꯗꯤ ꯔꯥꯀꯦꯁꯣꯔꯤꯅ ꯂꯤ ꯑꯃ ꯂꯧꯔꯨꯔꯒ ꯇꯦꯜꯍꯩꯕꯗꯨ ꯀꯟꯊꯠꯂꯤ꯫ ꯑꯌꯣ ꯏꯃꯥ, ꯅꯥꯏꯌꯦꯃꯦ, ꯐꯨꯔꯛꯀꯅꯨ ꯍꯥꯏꯕ꯫ ꯅꯪ ꯇꯧꯈꯤꯗ꯭ꯔꯥ ꯍꯥ? ꯃꯇꯨꯡ ꯇꯧꯈꯤꯗ꯭ꯔꯣ? ꯇꯧꯔꯔꯣꯏꯒꯦꯕ ꯏꯃꯥ, ꯑꯁ ꯅꯥꯏ ꯍꯥꯏꯔꯒ꯫ ꯅꯪꯅꯦ ꯃꯇꯨꯡ ꯇꯧ, ꯅꯪ ꯈꯪꯒꯗꯕꯅꯤ, ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ꯫ ꯔꯥꯀꯦꯁꯣꯔꯤꯅ ꯃꯃꯧꯕꯨ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯇꯦꯜꯍꯩꯕꯁꯨ ꯀꯞꯄꯒ ꯂꯩꯔꯦ꯫ ꯂꯤꯅ ꯀꯟꯕꯗ ꯃꯊꯥ ꯄꯣꯝꯃꯒ ꯂꯩꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯦꯝꯕꯤꯅ ꯊꯣꯡꯒꯥꯜꯗ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯔꯥꯖꯦꯁꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯦꯝꯕꯤꯅ ꯊꯣꯛꯂꯛꯄꯗ ꯔꯥꯖꯦꯁꯇꯣ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯔꯥꯖꯦꯁꯅ ꯊꯦꯝꯕꯤꯕꯨ ꯑꯁꯨꯝ ꯁꯪꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯊꯦꯝꯕꯤꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯔꯥꯖꯦꯁꯇꯨ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯤ ꯔꯥꯖꯦꯁ ꯎꯕꯗ ꯍꯥꯏꯐꯦꯠ ꯃꯆꯤꯟ ꯄꯩꯊꯣꯛꯏ꯫ ꯊꯦꯝꯕꯤ, ꯉꯥꯏꯈꯣ꯫ ꯊꯦꯝꯕꯤ ꯈꯣꯟ ꯀꯜꯂꯞꯅ, ꯀꯩꯅꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯎꯔꯒ ꯊꯩꯗꯨꯅ ꯆꯠꯂꯤꯕ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯀꯨꯏꯟ ꯏꯟꯅꯔꯤꯁꯦ? ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯊꯦꯝꯕꯤ. ꯑꯩ ꯃꯧꯅꯦ. ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥ? ꯑꯩ ꯆꯠꯀꯦ. ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ. ꯔꯥꯖꯦꯁꯅ ꯊꯦꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯐꯥꯔꯒ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯌꯣ. ꯊꯦꯝꯕꯤ ꯁꯥꯎꯅ ꯔꯥꯖꯦꯁꯇ ꯈꯨꯄꯥꯛꯅ ꯊꯥꯏ. ꯊꯥꯗꯣꯛꯑꯣ. ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ. ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ. ꯑꯣ, ꯅꯪ ꯊꯥꯗꯣꯛꯑꯔꯣꯏ. ꯊꯥꯗꯣꯛꯑꯣꯏ. ꯊꯦꯝꯕꯤ ꯀꯟꯅ ꯂꯥꯎꯔꯒ, ꯀꯅꯥ ꯂꯩꯒꯦ? ꯅꯨꯄꯤ ꯐꯥꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ. ꯀꯅꯥ ꯂꯩꯒꯦ? ꯈꯪꯍꯧꯗꯦ ꯃꯤꯈꯩꯗꯨꯁꯨ ꯄꯥꯏꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯔꯥꯖꯦꯁꯇꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯗꯠꯈ꯭ꯔꯦ. ꯊꯦꯝꯕꯤꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ. ꯊꯧꯗꯣꯛꯇꯨ ꯄ꯭ꯔꯤꯇꯤ ꯍꯣꯏꯁꯨ ꯇꯥꯔꯗꯨꯅ ꯔꯥꯖꯦꯁ ꯍꯣꯏꯗ ꯂꯥꯛꯏ. ꯇꯦꯜꯍꯩꯕꯅ, ꯕꯥꯏ, ꯔꯥꯖꯦꯁ. ꯔꯥꯅꯤꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ. ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯏꯗꯅ. ꯍꯣꯏ ꯏꯃꯥ. ꯔꯥꯖꯦꯁꯄꯨ ꯂꯩꯈꯤꯕ꯭ꯔꯣ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯅꯤ. ꯊꯕꯛꯁꯨ ꯅꯝꯗꯅ ꯍꯦꯛ ꯇꯣꯛꯈ꯭ꯔꯦ. ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ. ꯆꯪꯉꯨ.
ꯅꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯈꯔ ꯍꯥꯏꯌꯨ ꯇꯦꯜꯍꯩꯕꯅ ꯍꯣꯏ ꯏꯃꯥ ꯏꯃꯧꯔꯁꯤꯅ ꯍꯣꯏ ꯃꯥꯅꯦ ꯏꯃꯥ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯑꯣꯟꯊꯣꯛꯅ ꯏꯪ ꯇꯞꯄꯤꯗ ꯌꯦꯡꯕꯗ ꯏꯆꯥ ꯇꯦꯜꯍꯩꯕꯁꯨ ꯂꯦꯝꯈ꯭ꯔꯕꯅꯤ ꯌꯥꯝꯅꯕꯨ ꯆꯥꯅꯔꯤꯅꯦ ꯇꯦꯜꯍꯩꯕ ꯋꯥꯈꯜꯗ ꯈꯟꯖꯩ ꯂꯦꯝꯃꯝꯅꯤ ꯌꯥꯝ ꯂꯦꯝꯃꯝꯅꯤꯕ ꯍꯤꯡꯆꯥꯕꯤ ꯃꯟꯕꯤꯁꯦ ꯄ꯭ꯔꯤꯇꯤ ꯋꯥꯈꯜꯗ ꯈꯟꯖꯩ ꯁꯣꯏꯗ꯭ꯔꯦ ꯂꯦꯝꯃꯝꯃꯅꯤ ꯅꯨꯄꯤ ꯆꯣꯞꯄꯤꯕ ꯈꯨꯆꯣꯞꯁꯤꯒ ꯔꯥꯅꯤꯅ ꯕꯨꯡꯉꯣ 이베마 ꯀꯩꯗꯧꯔꯦ ꯀꯥꯈꯠꯂꯣꯗꯅ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯍꯣꯏ ꯏꯃꯥ ꯇꯦꯜꯍꯩꯕꯒ ꯄ꯭ꯔꯤꯇꯤꯒꯗꯨ ꯔꯥꯖꯦꯁꯀꯤ ꯀꯥꯗ ꯆꯪꯂꯛꯏ ꯔꯥꯅꯤꯅ ꯁꯥꯟꯅꯔꯝꯃꯣ ꯋꯥꯔꯤꯒꯗꯣ 이마 ꯆꯥꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯁꯦꯝꯕꯤꯔꯨꯈꯤꯒꯦꯀꯣ